Tripura gi India Bangladesh ngamkhai paringdang asi khutlai matik chana paiba NLFT lalhobu singna ambush satharakpada Border Security Force BSF ki pasnan ani sire attack adu Dalai district ta ayupung tarung makhairom tabada chatharakpani laikhidraba BSF ki pasnan ani adugi marakta amadi sub inspector ni hairi Dalai district asi Tripura gi konung Agartala dagi kilometer marifutara mari lafna leibani National Liberation Front of Tripura NLFT na ambush satharakiba aduda BSF na su handuna kapnaki thodok aduda sub inspector Buru Singh amasung constable Rajkumar Sikhi BSF ki wangangloi amagi matung ina nongmei kapna ba aduda lalhobu singgi marakta su asok afan nangki hari pausna hai lalhobu sing fanana ba mafum aduda paksana thi humbagi thabak sathari lalhobu sing aduna BSF ki pasnin ani adu halaba matungda makhoi khulai sing pudna chatki hain su pausna hairi Thasigi amada KR Land Ground manaki Imphal Turenda tasin khibadagi thiba khangdana lairakpa sanga yumpham dagi MD Faris Khan chahi kunga taruk apokpa MD Islamuddin achiba haksang oina ngasi fangkre mahak KR Land da yumgi vara amada lairakpani haksang adu tungda police ta khusinaki operation adu nungthil pung ani tabada loshinki ngarang kwakta ward number 6 ta vaccine kap kadaba mafamgi matang da charang na bathokuna vaccine kappa tokhibadu CMO Bisnupurna nauna order ama thoktuna ngasi kwakta bazar ward number 6 ki community hall da vaccine kapre amuko amasung yu covid ki makha da semkhiba kwakta covid-19 task force na mapungoi be thodang loduna ngasi dagi vaccine drive adu pangthokhibani task force asigi convener MD Hanif na ngasi gi vaccination program asi mapung fana na bhona bada chobo thodang lobiri sing maruina CMO Bisnupur Thagat Pafongdoki, Loina Makatana Kwakta area da vaccine kapayauna COVID kamari Lenaba Tabak Paikatpada task force asida Mangjona Pau Pibinaba, Mari Lenaba Singda Apil Tarakli. COVID-19 maram oiduna awa ana kaya mayok naraba amadi containment zone da laikhraba mui sing maru oina 29 Kumbi Assembly constituency gi ithai amadi laikhong da laiba khunja singda nomuda sangdraba yadraba chana thananaba polam sing amadi low ubada sijinagadaba knapsack sprayer sing hanagi Kisan Morcha BJP Manipur Pradesh ki president KS Navakumar Singh member ICS Society New Delhi na lusingduna yenthokpagi thoramama pangthokre kumgi nong khara thenglabasu thengna churakpada nungaiba phongdokpaga loinana PM Fasal Bima Yojana gi makhada taramna okpaga loinana lomi singna khudong chaba si lahona ba apil su tawkhe Works Minister TS Bishwajit Singh na Thongju Kendra gi COVID-19 mass vaccination center kaya da chang naina chatuna vaccination drive kupna yengsin bagi thabak makhatana sathakre minister na doctor nurse amasung volunteer sing da face mask sing pibaga loinana pukning thogatke miam hupna matam chana tika thadok labadi COVID-19 asi mai pakna thengna bangamgani haina minister Bishwajit na phongdoke Works Minister Thongam Biswajit Singh na Bharat ki machu ahum gi firal design tawkiba maming leiraba freedom fighter Pingali van kya gi mafok kumona lakpada mahaki mafam da ikai kumnaba utkre Pingali van kya gi wakhalona si miam da lepalaitana ithil adumak pidun lehoragane haina Minister Biswajit na thoromadu da phongdoke marakasida Works Minister Biswajit Singh na chair logduna BJP mandal level gi oiba mifam mapang thokre mifam maduda party ki masak naiba luchingba kyana sarugyaki Works Minister TS Bishwajit na Thang Assembly constituency ki MLA T Rubindro Singh amasung Bisnupur district BJP president RK Bimola Devi ga loinana hauzik Bisnupur district ta Sagadiba party ki office yengsin kre yengsin khongchat aduda minister na mari leinaba singda party office sabagi thabak athubada lochina ba khanghanki Works Minister TS Bishwajit Singh na SN Ideal School Akampatta Community Home Isolation Center CSIC ama sangarkre hariba CSIC Thongju Kendra gi ahum suba center ni center asne laikai gi miam da kanaba pirgani haina minister na thoromadu da phongdoki thoromadu da pradhan singh su sarugyaki Kangpokpi district ki marung chanba wifi jati gi yum marifu humdoi rom na khundaba Kamu Singh village ta Salin Digital amadi NR Media na COVID-19 poster campaign pangthokre thoromga mari lainana fanjobom Lanajit Singh producer Salin Digital na haikibada aikhoi punamak na malengi tamthiraba laiket COVID-19 na piriba China saitheng punamak khanglabasu section bu watpagi mami tariba si afaba khudam nate aikhoi isabu kanjananaba amadi ireipak iramdabu COVID laichatagi kanjanabagi damak COVID vaccine choidana kapthokpaga loinana SOP ningthina nga minasi haiki campaign aduda Khetrimayum James Singh FPO Salin Digital amadi NR Rajesh proprietor NR Media su sarugyaki
All Manipur VDF Welfare Association Central Committee ki President oina thau puramba Moirang Them Amuthoi Haksangi Fibam na maram oiduna pothakraba matungda committee asigi General Secretary Organization cum spokesperson oina matam sangna thau puraklaba MD Riaz Khan na hangauriba President ki pharmacy ngarangdagi paiba hokre District Taraga Taruki Committee sing amasung advisory yauna government ki SOP ngakna pangthokpa mifam amada MD Riaz Khan da pharmacy pinanaba waref laukhibani hairi